ꯃꯌꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯁꯤꯕ꯭ꯔꯥꯇꯤꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯌꯨꯛꯇꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯣꯏꯔꯝꯈꯤꯕꯗꯣ ꯁꯤꯕ꯭ꯔꯥꯇꯤꯗꯨꯗꯤ ꯑꯩꯅ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯈ꯭ꯔꯦꯕꯀꯣ ꯅꯨꯡꯊꯤꯟꯗ ꯑꯗꯨꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯟꯗꯥꯋꯥꯏꯔꯝꯁꯦꯀꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯇꯧꯋꯦꯕ ꯑꯗꯨ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯑꯗꯨꯒ ꯉꯁꯤ ꯅꯤꯅꯦꯒꯤꯁꯦ ꯃꯣꯏ ꯏꯁꯩ ꯁꯛꯄꯤꯀꯣ ꯕ꯭ꯂꯣꯛ ꯅꯝꯃꯤꯕ ꯏꯁꯩ ꯁꯛꯄꯤ ꯀꯩꯅꯣ ꯕꯥꯁꯣꯞ ꯏꯁꯩ ꯁꯛꯄꯤ ꯂꯥꯛꯏꯌꯦꯕꯀꯣ ꯁꯛꯄꯒꯤ ꯂꯥꯛꯅ ꯁꯤꯗ ꯁꯪꯒꯣꯏꯗ ꯂꯩꯔꯦ ꯂꯩꯔ ꯁꯛꯊꯔꯛꯑꯅꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯅꯝꯃꯛꯏꯕ ꯈꯔ ꯈꯔ ꯁꯨꯝ ꯑꯩꯅ ꯃꯊꯨꯟꯗ ꯐꯝꯖꯟꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯃꯊꯨꯟꯗ ꯐꯝꯖꯟꯗꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯂꯧꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄꯤ ꯊꯣꯛꯂꯛꯑꯦ ꯏꯁꯩ ꯁꯛꯇꯧꯔꯦ ꯃꯣꯏ ꯃꯦꯀꯞꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯑꯁꯤꯒꯅ ꯍꯩꯔꯨꯛ ꯖꯦꯜꯂꯩ ꯑꯔꯕꯤꯟ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯗꯣꯝꯗ ꯐꯝꯗꯣꯏꯅꯣ ꯃꯣꯏꯁꯦ ꯑꯩ ꯃꯊꯛꯁꯤꯒ ꯐꯝꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯤꯒ ꯀꯥꯞꯊꯕ ꯚꯤꯗꯤꯑꯣ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯃꯤ ꯂꯥꯏ ꯈꯨꯔꯝꯕ ꯁꯛꯇ꯭ꯔꯕꯅꯤ ꯏꯁꯩ Kena panggil Pangdaba lauro. Oh, ini angka berapa? Tombak berapa? Berapa?
Nanu. Atau siapa? Indro nang. Tuh siapa? Iya iya. Ya makanya pemimpin bang meninggal dia pokok atau yang biru sih.
लास्ट की ओइना मयाम लेपगा इसे सकपा लास्ट जस्ट सेना लास्ट लेप कट करेवा आई वीडियो से ममांग ने फजना कापदबदो अहन सिंग मयाम लेबनिना चंगा कापद नुंगाइत्रे मयाम दना मनिंग दे वेना ममांग ने फजन कापदो याद्रेबा अहन सिंग मयाम लेबनिना चंगनिंग्रबको अदना मयाम मनिंग महा ओइना जुम लेंगिरो Artiniel ma sasikin May masakit kasi saya ko daw bay. Siya ba nang kung ano huli ba na?
sakpi mayamse mayam hasi isay sakpa loire tumin na Ito mayam, sige i-vlog sa side lang sa lagay mayam. Bye bye.